ꯐꯤꯜꯝ ꯑꯁꯤꯅ ꯍꯧꯕꯗ ꯑꯩꯈꯣꯏꯅ ꯔꯤꯡ 18 ꯈꯛ ꯁꯦꯝꯕ ꯎꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯔꯤꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯔꯤꯡ ꯉꯥꯛꯇꯅꯤ꯫ 18ꯁꯤꯒꯤ ꯃꯅꯨꯡꯗ ꯔꯤꯡ 3 ꯑꯃꯗꯤ ꯌꯥꯝꯅ ꯍꯩꯊꯣꯏ-ꯁꯤꯡꯊꯣꯏꯕ ꯏꯝꯃꯣꯔꯇꯦꯜ ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯤꯡ 8 ꯑꯃꯅ ꯆꯤꯡꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯁꯤꯡꯗ ꯂꯩꯔꯝꯃꯤ, ꯃꯈꯣꯏ ꯑꯁꯤ ꯃꯥꯎꯟꯇꯦꯟ ꯀ꯭ꯂꯥꯎꯗꯃꯦꯟ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯑꯗꯨꯒ 9 ꯑꯃꯅ ꯍ꯭ꯌꯨꯃꯦꯟꯁꯤꯡꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕꯁꯨ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯔꯤꯡꯁꯤꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯤꯡꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯃꯁꯥꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯔꯤꯡ ꯑꯃꯁꯨ ꯗꯥꯔꯛ ꯂꯣꯔꯗ ꯁꯣꯜꯖꯔꯁꯤꯡꯅ ꯇꯨꯃꯤꯟꯅ ꯁꯦꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯔꯤꯡ ꯑꯁꯤꯅ ꯑꯇꯣꯞꯄ ꯔꯤꯡ 18 ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗꯥꯔꯛ ꯂꯣꯔꯗ ꯀꯥꯡꯕꯨ ꯑꯁꯤꯅ ꯂꯥꯟ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯃꯤꯗꯜ ꯑꯥꯔꯊ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯂꯣꯏꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍ꯭ꯌꯨꯃꯦꯟꯁꯤꯡꯒ ꯑꯦꯜꯐꯁꯤꯡꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯟ ꯊꯦꯡꯅꯔꯝꯃꯤ꯫ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯅ ꯁꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯗꯥꯔꯛ ꯂꯣꯔꯗꯅ ꯁꯤꯔꯤꯕ ꯔꯤꯡ ꯑꯗꯨꯒꯤ ꯈꯨꯠꯁꯥ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯈꯨꯠꯁꯥ ꯑꯗꯨ ꯇꯣꯉꯥꯟꯅ ꯇꯥꯕꯗꯒꯤ ꯗꯥꯔꯛ ꯂꯣꯔꯗ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯨꯡꯁꯤꯠ ꯑꯣꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯁꯨ ꯔꯤꯡ ꯑꯗꯨꯕꯨ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯔꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯔꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯄꯨꯁꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯤꯡ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯈꯤꯗꯨꯅ ꯏꯁꯤꯡꯗ ꯆꯍꯤ 15 ꯆꯨꯞꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ ꯃꯤ ꯃꯥꯟꯕ ꯃꯤꯗꯤ ꯅꯠꯇꯕ ꯒꯣꯂꯝ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯅ ꯐꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯦꯟꯆꯨꯔꯤ 5, ꯍꯥꯏꯕꯗꯤ ꯆꯍꯤ 500 ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯕꯤꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯕꯤꯜꯕꯣ ꯕꯦꯒꯤꯟꯁ ꯀꯧꯏ꯫ ꯃꯍꯥꯛꯅ ꯔꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯪꯗꯕꯤꯗ ꯃꯍꯥꯛꯅ ꯔꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 70 ꯁꯨꯔꯕꯒꯤ ꯃꯇꯨꯡꯗ ꯕꯤꯜꯕꯣꯅ ꯆꯍꯤ 111 ꯁꯨꯕꯒꯤ ꯃꯍꯥꯛꯀꯤ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯑꯔꯤꯕ ꯃꯔꯨꯞ ꯒꯦꯟꯗꯜꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯜꯕꯣꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯁꯥꯏꯟ ꯊꯥꯗꯣꯛꯇꯨꯅ ꯑꯦꯗꯚꯦꯟꯆꯔ ꯑꯃꯗ ꯆꯠꯂꯒꯅꯤ" ꯍꯥꯏꯅ꯫ ꯃꯇꯝ ꯑꯗꯨꯗ ꯒꯦꯟꯗꯜꯅ ꯗꯥꯔꯛ ꯑꯦꯜꯐ ꯂꯣꯔꯗꯀꯤ ꯔꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯉꯤ꯫ ꯃꯥꯅ ꯔꯤꯡ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯅꯦꯐ꯭ꯌꯨꯒꯤꯗꯃꯛꯇ ꯊꯝꯂꯝꯂꯒ ꯃꯍꯥꯛ ꯑꯦꯗꯚꯦꯟꯆꯔꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐ꯭ꯔꯣꯗꯣ ꯂꯥꯛꯂꯝꯃꯤ, ꯃꯍꯥꯛ ꯑꯁꯤ ꯕꯤꯜꯕꯣꯒꯤ ꯅꯦꯐ꯭ꯌꯨꯅꯤ꯫ ꯃꯉꯣꯟꯗ ꯒꯣꯜꯗꯟꯅ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯔꯤꯡ ꯑꯗꯨ ꯄꯤꯔꯝꯂꯒ ꯔꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯤꯁꯇ꯭ꯔꯤ ꯊꯤꯒꯠꯅꯕ ꯗꯥꯔꯛ ꯂꯣꯔꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯀꯥꯡꯕꯨ ꯑꯗꯨ ꯒꯣꯂꯝꯒꯤ ꯃꯅꯥꯛꯇ ꯌꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯒꯣꯂꯝꯕꯨ ꯃꯈꯣꯏꯅ ꯌꯥꯝ ꯇꯣꯔꯆꯔ ꯇꯧꯕꯗꯒꯤ ꯒꯣꯂꯝꯅ ꯋꯥꯔꯗ 2 ꯈꯛ ꯔꯤꯠ ꯇꯧꯔꯝꯃꯤ, ꯃꯗꯨꯗꯤ ꯁꯤꯌꯔ ꯑꯦꯟꯗ ꯕꯦꯒꯤꯟꯁ꯫ ꯃꯁꯤ ꯍꯦꯛ ꯈꯪꯕꯗꯒꯤ ꯒꯥꯗꯜ ꯑꯁꯤ ꯐ꯭ꯔꯣꯗꯣꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯐ꯭ꯔꯣꯗꯣꯕꯨ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯚꯤꯂꯦꯖ ꯕ꯭ꯔꯤꯖꯇ ꯊꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯁꯨꯔꯤꯌꯥꯃꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯃꯥꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯁꯨꯔꯤꯌꯥꯃꯣꯟꯁꯨ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯒ ꯃꯥꯅ ꯐ꯭ꯔꯣꯗꯣꯕꯨ ꯍꯦꯛ ꯐꯪꯕꯒ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯅꯅꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯊꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯔꯤꯌꯥꯃꯣꯟꯅ ꯒꯥꯗꯜꯕꯨꯁꯨ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯖꯣꯏꯟ ꯇꯧꯅꯕ ꯍꯥꯏꯔꯛꯄꯗꯒꯤ, ꯑꯗꯨꯕꯨ ꯒꯥꯗꯜꯅ ꯌꯥꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯂꯥꯟ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯥꯗꯜ ꯁꯨꯔꯤꯌꯥꯃꯣꯟꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯀꯨꯏꯅ ꯐꯨꯅꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯁ꯭ꯇꯤꯛ ꯑꯗꯨꯕꯨ ꯁꯨꯔꯤꯌꯥꯃꯣꯟꯅ ꯂꯧꯗꯨꯅ ꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯔꯒ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯐ꯭ꯔꯣꯗꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯍꯣꯕꯤꯠ ꯈꯔꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯁꯀꯜ ꯀꯧꯕ ꯃꯁꯛ ꯎꯕ ꯐꯪꯗꯕ ꯐꯤ ꯑꯃꯨꯕ ꯁꯦꯠꯄ ꯀꯥꯡꯕꯨ ꯑꯗꯨ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯐ꯭ꯔꯣꯗꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯣꯗꯣ ꯑꯗꯨ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯑꯣꯏꯗꯨꯅ ꯔꯤꯡ ꯑꯗꯨ ꯁꯤꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯃꯗꯨꯗ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯃꯅ ꯃꯗꯨ ꯀꯟꯗꯨꯅ ꯅꯁꯀꯜ ꯑꯗꯨꯗꯒꯤ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯅꯁꯀꯜꯅ ꯐ꯭ꯔꯣꯗꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯁꯀꯜꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯒ ꯇꯨꯔꯦꯜ ꯑꯃꯗ ꯕꯣꯠꯇ ꯆꯣꯡꯊꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐ꯭ꯔꯣꯗꯣꯁꯨ ꯃꯅꯤꯡꯗ ꯂꯩꯍꯧꯕꯗꯒꯤ ꯂꯥꯁꯇ ꯃꯥꯁꯨ ꯀꯟꯅ ꯆꯣꯡꯗꯨꯅ ꯕꯣꯠ ꯑꯗꯨꯗ ꯆꯣꯡꯊꯔꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯕꯣꯠ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯂꯒ ꯚꯤꯂꯦꯖ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯐ꯭ꯔꯣꯗꯣꯅ ꯈꯪꯂꯤ ꯃꯗꯨꯗꯤ ꯒꯥꯗꯜꯁꯨ ꯃꯐꯝ ꯑꯗꯨꯗ 6 ꯃꯟꯊ ꯁꯨꯔꯦ ꯂꯥꯛꯇꯕ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯑꯣꯏꯗꯨꯅ ꯃꯥꯅ ꯔꯤꯡ ꯑꯗꯨ ꯁꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯤꯡꯗꯨ ꯀꯟꯅꯅꯕ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯖꯤꯟꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫
ꯑꯗꯨꯒ ꯔꯤꯡ ꯑꯁꯤ ꯌꯨꯖ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯁꯀꯜ ꯀꯥꯡꯕꯨ ꯑꯗꯨꯅ ꯐ꯭ꯔꯣꯗꯣ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯐ꯭ꯔꯣꯗꯣꯅ ꯔꯤꯡ ꯑꯁꯤ ꯍꯦꯛ ꯁꯤꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯤꯡ ꯑꯁꯤ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁ꯭ꯇ꯭ꯔꯥꯏꯗꯔ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯐ꯭ꯔꯣꯗꯣꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯒꯥꯔꯗꯜꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯑꯥꯔꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁ꯭ꯇ꯭ꯔꯥꯏꯗꯔꯅ ꯅꯁꯀꯜ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯐ꯭ꯔꯣꯗꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯕꯨ ꯂꯣꯠꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯔꯤꯡ ꯑꯁꯤꯕꯨ ꯍꯦꯛ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯅ ꯅꯪꯕꯨ ꯊꯤꯕꯗ ꯁꯨꯡꯂꯦꯞ ꯂꯦꯞꯄꯣꯏ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯁꯤ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯃꯤꯅꯥꯏꯅꯤ ꯍꯥꯏꯔꯛꯏ꯫ ꯁ꯭ꯇ꯭ꯔꯥꯏꯗꯔꯅ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯔꯦꯚꯦꯟꯂꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏ ꯔꯦꯁ꯭ꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯗ ꯑꯍꯤꯡ ꯂꯦꯛꯂꯝꯃꯤ꯫ ꯁ꯭ꯇ꯭ꯔꯥꯏꯗꯔꯅ ꯃꯈꯣꯏꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯄꯤꯔꯝꯂꯒ ꯑꯦꯔꯤꯌꯥ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯐ꯭ꯔꯣꯗꯣꯅ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯃꯩ ꯇꯦꯛꯂꯝꯃꯤ꯫ ꯃꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯩ ꯍꯣꯕꯤꯠꯁꯤꯡꯗꯨ ꯊꯥꯗꯣꯛꯂꯒ ꯐ꯭ꯔꯣꯗꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯐ꯭ꯔꯣꯗꯣꯅ ꯇꯧꯐꯝ ꯈꯪꯗꯗꯅ ꯃꯍꯥꯛꯅ ꯔꯤꯡ ꯑꯗꯨ ꯁꯤꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯔꯤꯡ ꯑꯗꯨ ꯍꯦꯛ ꯁꯤꯖꯤꯟꯕꯒ ꯃꯍꯥꯛ ꯅꯁꯀꯜꯁꯤꯡꯗꯨꯅ ꯎꯕ ꯉꯝꯂꯝꯃꯤ ꯑꯗꯨꯒ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯍꯣꯔꯣ ꯑꯗꯨꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯐ꯭ꯔꯣꯗꯣꯗ ꯊꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯁ꯭ꯇ꯭ꯔꯥꯏꯗꯔꯅ ꯂꯥꯛꯇꯨꯅ ꯗꯥꯔꯛ ꯂꯣꯔꯗ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯗ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯁ꯭ꯇ꯭ꯔꯥꯏꯗꯔꯅ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯅ ꯃꯐꯝ ꯑꯗꯨꯗ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯁꯀꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯍꯥꯠꯇꯣꯛꯇꯨꯅ ꯃꯥꯅ ꯐꯥꯏꯠ ꯑꯗꯨ ꯉꯝꯗꯨꯅ ꯐ꯭ꯔꯣꯗꯣꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯗ ꯑꯃꯨꯛ ꯎꯠꯂꯦ꯫ ꯁꯨꯔꯦꯌꯃꯣꯟꯅ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯋꯦꯄꯟ ꯀꯌꯥ ꯑꯃ ꯁꯦꯝꯂꯝꯃꯤ ꯑꯗꯨꯒ ꯑꯥꯔꯃꯤꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯔꯦꯗꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯥꯏꯠꯂꯣꯝꯗ ꯑꯔꯕꯦꯟ ꯑꯃꯨꯛ ꯎꯠꯂꯛꯑꯦ꯫ ꯃꯍꯥꯛ ꯑꯁꯤ ꯑꯦꯜꯐ ꯑꯃꯅꯤ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯥꯏꯗꯔꯒꯤ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯁ꯭ꯇ꯭ꯔꯥꯏꯗꯔ ꯑꯃꯗꯤ ꯐ꯭ꯔꯣꯗꯣꯕꯨ ꯊꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯏꯁꯤꯡꯂꯣꯝꯗ ꯊꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯦꯖꯤꯛ ꯑꯃ ꯇꯧꯗꯨꯅ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯒꯤ ꯏꯊꯛꯀ ꯂꯣꯏꯅꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯕꯦꯟꯅ ꯐ꯭ꯔꯣꯗꯣꯕꯨ ꯄꯨꯗꯨꯅ ꯌꯥꯝ ꯊꯨꯅ ꯔꯦꯚꯦꯟꯇꯔ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯔꯕꯦꯟꯒꯤ ꯐꯥꯗꯔꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯒꯥꯔꯗꯜꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯦꯜꯐꯀꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯏꯒꯜ ꯑꯃꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯛꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯐ꯭ꯔꯣꯗꯣ ꯕꯤꯜꯕꯣꯒꯁꯨ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯣꯗꯣꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯗꯧꯅ ꯑꯦꯗꯚꯦꯟꯆꯔꯁ ꯇꯧꯕ ꯉꯝꯂꯣꯏ꯫ ꯔꯤꯡ ꯑꯁꯤ ꯑꯩꯅ ꯁꯦꯚ ꯇꯧꯗꯨꯅ ꯊꯝꯃꯤ ꯑꯩ ꯌꯨꯝꯗ ꯆꯠꯄ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏ꯫ ꯑꯃꯔꯣꯝꯗ ꯑꯔꯕꯦꯟꯒꯤ ꯐꯥꯗꯔ ꯐꯣꯔꯦꯟꯅ ꯃꯤꯇꯤꯡ ꯑꯃ ꯊꯝꯂꯝꯃꯤ ꯃꯁꯤꯗ ꯑꯦꯜꯐ, ꯇ꯭ꯔꯥꯏꯕꯁ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯜꯂꯝꯃꯤ꯫ ꯒꯥꯔꯗꯜꯒꯤ ꯑꯦꯀꯣꯔꯗꯤꯡꯂꯤ ꯃꯈꯣꯏꯅ ꯃꯦꯟꯗ ꯇ꯭ꯔꯁꯠ ꯇꯧꯔꯝꯃꯤ ꯔꯤꯡ ꯑꯗꯨꯕꯨ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯕꯨ ꯑꯔꯕꯦꯟꯒꯤ ꯐꯥꯗꯔꯅ ꯀꯤꯡ ꯑꯗꯨꯒꯤ ꯍꯟꯗꯛꯇꯒꯤ ꯃꯍꯥꯛꯅ ꯇ꯭ꯔꯁꯠ ꯇꯧꯔꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯃꯨꯚꯤꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯔꯤꯡꯗꯨꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯕ ꯀꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯇ꯭ꯔꯥꯏꯗꯔ ꯔꯨꯕꯤꯟꯗ꯭ꯔꯗ ꯂꯥꯛꯇꯨꯅ ꯑꯔꯕꯦꯟꯒ ꯎꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯁ꯭ꯇ꯭ꯔꯥꯏꯗꯔ ꯑꯁꯤ ꯀꯤꯡ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯀꯤꯗꯨꯅ ꯂꯩꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯔꯕꯦꯟꯅ ꯃꯥꯒꯤ ꯄꯋꯥꯔ ꯌꯥꯎꯕ ꯅꯦꯛꯂꯦꯁ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯗꯨꯅ ꯃꯣꯔꯇꯦꯜ ꯆꯨꯖ ꯇꯧꯔꯝꯃꯤ꯫ ꯃꯁꯤ ꯃꯥꯅ ꯁ꯭ꯇ꯭ꯔꯥꯏꯗꯔꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯑꯆꯝꯕ ꯍ꯭ꯌꯨꯃꯦꯟ ꯑꯣꯟꯗꯨꯅ ꯂꯩꯕ ꯄꯥꯝꯕꯒꯤꯅꯤ꯫ ꯃꯁꯤꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯃꯤꯇꯤꯡ ꯑꯁꯤꯗ ꯑꯦꯜꯐ, ꯇ꯭ꯔꯥꯏꯕꯁ, ꯍ꯭ꯌꯨꯃꯦꯟ ꯀꯅꯥ ꯑꯃꯠꯇꯅ ꯔꯤꯡ ꯑꯁꯤꯕꯨ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯕ ꯑꯁꯤ ꯄꯥꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯃꯃꯥꯡ ꯊꯥꯅ ꯊꯣꯛꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯃꯌꯥꯝꯅ ꯐꯤꯜ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯁ꯭ꯇ꯭ꯔꯥꯏꯗꯔ ꯑꯁꯤ ꯑꯔꯥꯒꯣꯟꯅꯤ ꯍꯥꯏꯅ ꯒꯣꯟꯗꯥꯒꯤ ꯑꯁꯦꯡꯕ ꯀꯤꯡꯅꯤ ꯍꯥꯏꯅ꯫ ꯍꯧꯖꯤꯛ ꯐ꯭ꯔꯣꯗꯣꯅ ꯔꯤꯡ ꯑꯗꯨꯕꯨ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯔꯦꯗꯤ ꯑꯣꯏꯗꯨꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯁꯤ ꯂꯧꯔꯛꯏ꯫ ꯑꯗꯨꯗ ꯑꯦꯜꯐ, ꯇ꯭ꯔꯥꯏꯕꯁ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟꯁꯤꯡꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯕꯤꯜꯕꯣꯅ ꯐ꯭ꯔꯣꯗꯣꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯉꯣꯟꯗ ꯐꯨꯔꯤꯠ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯁꯤ ꯖꯥꯂꯤꯅ ꯁꯥꯕ ꯐꯨꯔꯤꯠꯀꯤ ꯇꯥꯏꯞꯇ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯐ꯭ꯔꯣꯗꯣ, ꯒꯥꯔꯗꯜ, ꯁꯦꯝ, ꯑꯦꯔꯥꯒꯣꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯗꯨ ꯄꯨꯟꯅ ꯃꯥꯎꯟꯇꯦꯟ ꯑꯗꯨ ꯇꯝꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯁꯨꯔꯦꯌꯃꯣꯟꯅ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯁꯦꯛꯄꯤ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯄ ꯑꯗꯨ ꯃꯗꯨꯗ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯁꯨꯔꯦꯌꯃꯣꯟꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯊꯣꯛꯇꯕꯗꯒꯤ ꯃꯈꯣꯏꯅ ꯁꯨꯔꯨꯡꯒꯨꯝꯕ ꯑꯃꯔꯣꯝꯗ ꯄꯪꯆꯠꯇ ꯆꯠꯇꯨꯅ ꯌꯧꯔꯛꯂꯝꯃꯤ꯫
ꯃꯐꯝ ꯑꯗꯨꯗ ꯁꯔꯨ ꯁꯔꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯕ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯣꯗꯣꯕꯨ ꯌꯥꯝꯅ ꯀ꯭ꯔꯦꯆꯔ ꯑꯣꯏꯕ ꯁꯥ ꯑꯃꯈꯛꯅ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯈꯥꯗ ꯆꯤꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯣꯕꯤꯠꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯀꯛꯊꯠꯇꯨꯅ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯦꯔꯥꯒꯣꯟ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯥꯏꯗꯔꯅ ꯁꯥ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯣꯗꯣꯕꯨ ꯁꯥ ꯑꯗꯨꯅ ꯆꯥꯒꯗꯕꯒꯤ ꯍꯦꯛ ꯇꯧꯕꯗ ꯃꯈꯣꯏ ꯄꯨꯟꯅ सा अदुदा अटैक तौदुना मफम अदुदा हाटखिरम अदुगा गार्डलना ट्राइब्सिंग बुक अदु पादुना माना खंगबा ngamlame madudi डार्क लॉर्ड आर्मी सिंग अदु मखोयगी मतुंग इनरई हाइबा असे अदुगा फ्रोडोगी फ्रेंड अमना मफम अदु लेंबा स्केलेटन अमा थेंगुबदगी मदु गुहा अमदा तासिललमी मदुदगी डार्क लॉर्ड की आर्मी सिंग अदुना मखोय सि कदाइदा लई हाइना खंगबा ngamkhre मदुदगी आर्मी सिंग अदुना मखोयदे अटैक तौरक्लमी बु मखोयगी आर्मी से असुकी मतिक यामबना मरम ओइदना थोंग अदु थुगाइदुना मनुंगदा चंगलई अदुगा फाइट अदु तौरमी अदुबु आर्मी सिंग अदु यामना यामबना मरम ओइदना फाइट अदु यामना अरुबा अमा ओइरमी फाइट अदुगी मरक अदुदा येंगबदा यामना कीबा फावबा मॉन्स्टर अमा लाक्लमी अदुबु एप्स अदुना मॉन्स्टर अदुगी मकोकता चोंगसिनदुना अटैक तौरमी मदुबु करिसु कानारमदे मॉन्स्टर दुना फ्रोडोबु कोइतान तानारमी अदुगा माना फ्रोडोबु हेक हाटके हेक तौरकपा मतम अदुदा एरागोनना चोंगसिलक्तुना मॉन्स्टर दुदा अटैक तौनबा होनारमी अदुबु मॉन्स्टर दुना मनिंगलोमदा महापु लंगथोक्लमी अदुगा अमुक फ्रोडोदा अमुक ओनसिनदुना तानारक्लमी मखोय मयामना डार्क लॉर्ड की आर्मी सिंग अदुबु लोइना हाथोक्लबा मतुंगदा मखोयना पुनसिलगा मॉन्स्टर दुदा अमुक अटैक तौदुना मॉन्स्टर दुबु मफम अदुदा हाथोक्लमी अदुगा मखोय पुन्ना फ्रोडोगी मनाक्ता चंगसिलक्तुना फ्रोडोबु येंगलमी मखोयना खलमी मदुदि फ्रोडो असि हिंगलमरोय हाइना अदुबु फ्रोडो दुदि करिसु तौरमदे मदुदा मखोयना खंगे मदुदि ngasai बिलबोना मंगोंदा चेनना साबा मानबा फुरिट अमा पिरखिबदु मदुगी फुरिट अदुना मरम ओइदुना महाक असे करिमुता सोक्तबनी हाइबासे मखोय मयामना खंगबा ngami तंजा अदुमक्तदा सगोन मयाम अमगी खोंजेल तारकपदगी मखोय लोइनामक थोंगलोमदा चेलक्लमी खरा चेलक्लमा मतमदा डार्क लॉर्ड की आर्मी सिंग अदुना मखोयदा तानारक्तुना अटैक तौरकपा होरक्लमी मदुदगी मखोयबु मफम मदुदा आर्मी सिंग अदुना पंकोय कोइना कोइसिनदुना लेरमी अदुबु मखोयदा करिसु अटैक तौरमदे मसी उबदा मखोय ngaklammi अदुबु मखोय अदुम कीदुना मफम मदुदगी चेनखिरमी अदुदगी मखोयना खंगे मदुदि ओपना हाइरए डेमोन सिंग मफम अदुदा लाए हाइना मदुदगी मखोयना डेमोनदगी नाथोक्तुना यामना खुदोंग थिनिंगाय ओइबा लंबी अमदा लाकपदा मखोयना यामना सांगना चोंगदुना लंबी अदुदा चटपा तारमी नाकन अमदना मु डार्क लॉर्ड की आर्मी सिंग अदुना मखोयदा अमुकसु हन्ना अटैक तौरक्लमी मदुदा मखोय फाइट तौनदुना चावरबा लंबी अदुगी अहोबा अदु मोइना चोंगदुना चटलमी फ्रोडो अमदि एरागोनदो मनिंगदा लेहौदुना चोंगबा नंगहौद्रे अदुबु मतम अदुमक्तदा लंबी अदु टेक्तुना तुसलकपदगी मखोयगा पुन्ना लेमिनारमी अदुगा गैंडोफना मखोय लोइना नाकन अमदा चेलहनखरगा माना डेमोनसिंग अदुगा फाइट तौनरमी मसिदा मखोय असि यामना साथीना तमथीरबा फाइट अमा तौनरमी गैंडोफना डेमोन असि मागी पावरसिंग अदु सिजिनदुना अकनबा फोर्स अमगा लोइना महाक असि लैनुंगदा थादरमी मदुगी डेमोन अदुना गैंडोफ की मखोंग अदुसु पाइदुना यानदुना मखोय अनिमक मखादा पुन्ना तासिनखिरमी ina fight asidagi budi ngamhore adubu gendopna sikhibada makhoi yamna nungairamde aduga makhoi kap launaduna mafam asida yamna emotional oiba matang ama oirami adugi matungna makhoina mafam adudagi chelaklaga forest amada thunglammi mafam aduda leiba miyoi sing kharana makhoi bu pharaga white wizard amagi manakta puraklami aduga white wizard aduna frodo da hairae nang nathantana tawriba task asi complete तौबा ngamgani aduna simaso haire nakhoi team adugi madungdagi amana nangi ring adubu munnabasu honarakani haina aduga atopa sin amadana Suryamona army ready oikhre aduga mahakna frodo amadi mahaki team sing adubu kadaida lei haiba se khanglaba matungda army sing adubu mahakna makhoida attack taunabagi damakta tharaklami aduga somdana frodo amadi mahaki team sing adu board amada तोंगदुना लाकलगा जगह अमदा यौरक्लमी मफम असिदा फ्रोडो मथंदा लेबा तंजा अमा लौदुना ngasai white wizards na hairakiba adumna mahaki team gi member boromina ring adu launana ba honarai matam maduda ring adu frodo na makhutta sijinduna mafam adudagi mangkhirami aduga mahana ring adu he lothokpada atopa mafam amada tarami aduga mafam aduda eragon su lerami adubu mahana eragon da kiba phawrami
ꯑꯗꯨꯕꯨ ꯑꯦꯔꯥꯒꯣꯟꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯐꯥꯎꯍꯜꯂꯝꯃꯤ, ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯃꯍꯥꯛꯄꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯔꯤꯡ ꯑꯗꯨ ꯍꯦꯛ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯣꯔꯦ ꯍꯥꯏꯕꯁꯤ, ꯃꯗꯨꯗ ꯃꯍꯥꯛꯅ ꯐ꯭ꯔꯣꯗꯣꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯥꯏꯠ ꯇꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯦꯔꯥꯒꯣꯟꯅ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇꯪ ꯃꯊꯪ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯕ ꯐꯥꯏꯠ ꯑꯃ ꯇꯧꯅꯔꯝꯃꯤ꯫ ꯐ꯭ꯔꯣꯗꯣꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯅ ꯂꯣꯠꯅꯅꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤꯗꯤ ꯐ꯭ꯔꯣꯗꯣ ꯑꯁꯤ ꯃꯊꯟꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯄꯥꯝꯂꯝꯃꯤ, ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯅ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯍꯜꯂꯝꯃꯤ꯫ ꯈꯔ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯠꯂꯝꯃꯤ, ꯑꯗꯨꯗ ꯕꯣꯔꯣꯃꯤꯟ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯕꯣꯔꯣꯃꯤꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯇꯦꯟ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯕꯣꯔꯣꯃꯤꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯥꯔꯃꯤꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯕꯣꯔꯣꯃꯤꯟꯕꯨ ꯊꯤꯅ ꯐꯨꯗꯨꯅ ꯍꯥꯠꯀꯦ ꯇꯧꯕꯗ ꯑꯦꯔꯥꯒꯣꯟ ꯂꯥꯛꯇꯨꯅ ꯑꯥꯔꯃꯤ ꯑꯗꯨꯗ ꯎꯪꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯏ, ꯐꯥꯏꯠ ꯇꯧꯔꯗꯨꯅ ꯕꯣꯔꯣꯃꯤꯟꯕꯨ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯥꯔꯃꯤ ꯑꯗꯨꯒ ꯑꯦꯔꯥꯒꯣꯟꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯟꯕ ꯐꯥꯏꯠ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯦꯔꯥꯒꯣꯟ ꯑꯃꯗꯤ ꯑꯥꯔꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯐꯥꯏꯠ ꯑꯗꯨ ꯇꯧꯅꯔꯝꯃꯤ ꯑꯗꯨꯕꯨ ꯐꯥꯏꯅꯦꯜꯂꯤ ꯑꯦꯔꯥꯒꯣꯟꯅ ꯑꯥꯔꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯥꯡꯖꯥꯡ ꯑꯗꯨꯅ ꯃꯉꯛ ꯑꯗꯨ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯕꯣꯔꯣꯃꯤꯟꯅ ꯑꯦꯔꯥꯒꯣꯟꯗ ꯗꯥꯏꯔꯤ ꯑꯃ ꯄꯤꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯒꯤ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯐ꯭ꯔꯣꯗꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯤ ꯃꯥꯎꯟꯇꯦꯟ ꯑꯗꯨꯗ ꯆꯠꯅꯕ ꯕꯣꯔꯗ ꯑꯃꯗ ꯇꯣꯡꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯐ꯭ꯔꯣꯗꯣꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐ꯭ꯔꯣꯗꯣ ꯑꯃꯗꯤ ꯁꯦꯝꯅ ꯃꯈꯣꯏꯒꯤ ꯇꯥꯁꯛ ꯑꯗꯨꯕꯨ ꯌꯧꯅꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯇꯣꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯉꯥꯛꯇꯅꯤ꯫ ꯑꯆꯧ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯀꯌꯥ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡꯖꯥꯎꯁꯤꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯚꯨꯠ ꯄ꯭ꯔꯦꯠ ꯌꯥꯝꯅ ꯂꯩꯕ ꯃꯐꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯏꯅ ꯐꯤꯜ ꯇꯧꯔꯝꯃꯤ, ꯃꯗꯨꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯁꯤ ꯒꯣꯂꯝꯅꯤ꯫ ꯒꯣꯂꯝ ꯑꯁꯤ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗ ꯔꯤꯡ ꯑꯗꯨꯈꯛꯇꯅꯤ ꯃꯥꯅ ꯈꯜꯂꯒ ꯂꯩꯔꯤꯕꯁꯤ꯫ ꯐ꯭ꯔꯣꯗꯣ ꯑꯃꯗꯤ ꯁꯦꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯒꯣꯂꯝꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯇꯨꯅ ꯔꯤꯡ ꯑꯗꯨꯕꯨ ꯂꯧꯅꯅꯕ ꯍꯣꯠꯅꯕꯗ ꯐ꯭ꯔꯣꯗꯣꯅ ꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯛꯇꯨꯅ ꯒꯣꯂꯝ ꯑꯗꯨꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯐ꯭ꯔꯣꯗꯣ, ꯁꯦꯝ ꯑꯃꯗꯤ ꯒꯣꯂꯝ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯐ꯭ꯔꯣꯗꯣꯅ ꯒꯣꯂꯝ ꯑꯗꯨꯒꯤ ꯃꯉꯛꯇ ꯊꯥꯡ ꯊꯝꯗꯨꯅ ꯐꯥꯔꯝꯃꯤ, ꯐꯥꯔꯒ ꯃꯗꯨꯗ ꯃꯍꯥꯛꯄꯨ ꯊꯧꯔꯤ ꯊꯨꯗꯨꯅ ꯄꯨꯜꯂꯒ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯒꯣꯂꯝꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯐ꯭ꯔꯣꯗꯣꯒꯤ ꯐ꯭ꯔꯦꯟ ꯁꯦꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯏꯕꯥꯅꯤꯕꯨ ꯃꯥꯅ ꯍꯥꯠꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯛꯏ ꯑꯗꯨꯕꯨ ꯁꯦꯝꯅꯗꯤ ꯃꯍꯥꯛ ꯃꯉꯣꯟꯗ ꯊꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯐ꯭ꯔꯣꯗꯣꯅꯗꯤ ꯃꯉꯣꯟꯗ ꯈꯔ ꯈꯔ ꯊꯥꯖꯕ ꯐꯥꯎꯔꯛꯇꯨꯅ ꯒꯣꯂꯝꯗ ꯍꯪꯂꯛꯏ, ꯃꯥꯎꯟꯇꯦꯟ ꯑꯗꯨ ꯆꯠꯇꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯒꯣꯂꯝꯅ ꯍꯥꯏꯔꯛꯏ, ꯈꯪꯉꯦ ꯍꯥꯏꯕꯗꯒꯤ ꯒꯣꯂꯝꯅ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯆꯠꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯁꯤꯔꯦꯃꯣꯟꯅ ꯑꯅꯧꯕ ꯑꯥꯔꯃꯤ ꯁꯦꯝꯗꯨꯅ ꯔꯦꯗꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯑꯥꯔꯃꯤ ꯈꯔꯅ ꯍꯣꯕꯤꯠ ꯑꯅꯤ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ, ꯃꯁꯤ ꯉꯁꯥꯏꯒꯤ ꯐ꯭ꯔꯣꯗꯣꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯑꯦꯔꯥꯒꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯔꯦꯃꯣꯟꯒꯤ ꯑꯥꯔꯃꯤꯁꯤꯡꯅ ꯀꯤꯡꯗꯝ ꯑꯣꯐ ꯔꯣꯍꯟꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯀꯤꯡ ꯑꯗꯨꯕꯨ ꯁꯤꯔꯦꯃꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯀꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯦꯐ꯭ꯌꯨꯕꯨꯁꯨ ꯁꯤꯔꯦꯃꯣꯟꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯐ꯭ꯔꯣꯗꯣꯒꯤ ꯐ꯭ꯔꯦꯟ ꯐꯥꯗꯨꯅ ꯆꯠꯈꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯆꯥꯅꯅꯕ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯑꯥꯔꯃꯤꯁꯤꯡ ꯂꯥꯛꯂꯝꯃꯤ, ꯃꯈꯣꯏꯅ ꯍꯣꯕꯤꯠ ꯑꯗꯨꯕꯨ ꯍꯥꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯋꯥꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯥꯔꯃꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯦꯠꯅꯔꯛꯂꯝꯃꯤ, ꯃꯈꯣꯏ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯍꯣꯕꯤꯠ ꯑꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯤꯡꯗꯝ ꯑꯣꯐ ꯔꯣꯍꯟꯒꯤ ꯅꯦꯐ꯭ꯌꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯗ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯦꯛꯁ ꯗꯦꯗ ꯑꯦꯔꯥꯒꯣꯟꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯀꯤꯡ ꯑꯗꯨꯒꯤ ꯅꯦꯐ꯭ꯌꯨꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯪꯂꯛꯏ, ꯃꯁꯤꯗ ꯑꯩ ꯍꯣꯕꯤꯠ ꯑꯅꯤꯈꯛ ꯅꯈꯣꯏꯅ ꯊꯦꯡꯅꯔꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ, ꯃꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯕꯨ ꯐꯥꯔꯝꯕ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯌꯦꯡꯉꯨꯅꯕ ꯍꯥꯏꯔꯛꯏ꯫
ꯑꯗꯨꯒ ꯑꯦꯔꯥꯒꯣꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯊꯤꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯍꯣꯕꯤꯠ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯗꯨꯅ ꯐꯣꯔꯦꯁ ꯔꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯍꯣꯕꯤꯠ ꯑꯅꯤ ꯑꯗꯨꯅ ꯐꯣꯔꯦꯁꯇ ꯆꯪꯁꯤꯟꯈꯤꯕ ꯃꯇꯝꯗ ꯐꯣꯔꯦꯁ ꯑꯗꯨ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯑꯍꯤꯡꯕ ꯎ ꯄꯥꯝꯕꯤꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯤꯚꯤꯡ ꯇ꯭ꯔꯤ ꯑꯗꯨꯅ ꯐꯥꯗꯨꯅ ꯁꯨꯔꯌꯃꯣꯟꯒꯤ ꯃꯅꯥꯛꯇ ꯄꯤꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨ ꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯐ꯭ꯔꯣꯗꯣ ꯑꯃꯗꯤ ꯁꯦꯝꯁꯨ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯂꯝꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯐ꯭ꯔꯣꯗꯣ ꯒꯣꯂꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯅꯅꯕ ꯍꯣꯠꯅꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯒꯣꯂꯝꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯁ꯭ꯃꯥꯏꯀꯜ ꯀꯧꯏ, ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅ ꯍꯣꯕꯤꯠ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯂꯦꯛ ꯃꯃꯤ ꯑꯣꯏꯕ ꯑꯃ ꯗ꯭ꯔꯥꯒꯣꯟ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯗꯨꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯐ꯭ꯔꯣꯗꯣꯕꯨ ꯔꯤꯡ ꯑꯗꯨꯒꯤ ꯄꯋꯥꯔ ꯑꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯗ ꯔꯤꯡ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯁꯤꯖꯤꯜꯍꯜꯂꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯗ꯭ꯔꯥꯒꯣꯟ ꯇꯣꯡꯕ ꯐꯤꯖꯣꯜ ꯑꯃꯨꯕ ꯁꯦꯠꯄ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯈꯣꯏꯅ ꯕ꯭ꯂꯦꯛ ꯒꯦꯠ ꯂꯣꯝꯗ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯗꯅ ꯑꯦꯔꯥꯒꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯗꯨꯅ ꯐꯣꯔꯦꯁ ꯂꯣꯝꯗ ꯆꯠꯄꯗ ꯃꯈꯣꯏꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯤ ꯃꯁꯤ ꯁꯨꯔꯌꯃꯣꯟꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯒꯦꯟꯗꯣꯜꯐ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯂꯩꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯕ ꯑꯗꯨꯗꯒꯤ ꯀꯟꯕꯤꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯄꯋꯥꯔ ꯂꯩꯕ ꯁꯛꯇꯤ ꯑꯃ ꯄꯤꯗꯨꯅ ꯃꯤꯗꯜ ꯑꯥꯔꯠ ꯑꯁꯤꯕꯨ ꯉꯥꯛꯅꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯍꯣꯕꯤꯠꯕꯨꯁꯨ ꯃꯥꯅ ꯁꯦꯐ ꯖꯒꯥ ꯑꯃꯗ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯒꯦꯟꯗꯣꯜꯐ ꯑꯃꯗꯤ ꯑꯦꯔꯥꯒꯣꯟ ꯃꯈꯣꯏ ꯄꯨꯟꯅ ꯔꯣꯍꯟ ꯀꯤꯡꯗꯝꯕꯨ ꯀꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯒꯣꯂꯝꯅ ꯐ꯭ꯔꯣꯗꯣꯕꯨ ꯕ꯭ꯂꯦꯛ ꯒꯦꯠ ꯐꯥꯎꯕ ꯂꯝꯕꯤ ꯇꯥꯛꯇꯨꯅ ꯃꯈꯣꯏꯅ ꯒꯦꯠ ꯑꯗꯨ ꯐꯥꯎꯕ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯑꯥꯔꯃꯤꯁꯤꯡꯅ ꯁꯟꯇ꯭ꯔꯤ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯒꯦꯠꯁꯤꯡ ꯑꯗꯨꯕꯨ ꯁꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯃꯛꯇꯨꯗ ꯃꯈꯣꯏꯒꯤ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯒꯦꯠ ꯃꯅꯨꯡꯗ ꯆꯪꯅꯅꯕ ꯒꯦꯠ ꯑꯗꯨ ꯍꯥꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯣꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯃꯇꯦꯛ ꯑꯃ ꯃꯈꯥꯗ ꯀꯤꯟꯊꯈꯤꯕꯗꯒꯤ ꯁꯦꯝ ꯑꯗꯨ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯐ꯭ꯔꯣꯗꯣꯅ ꯆꯣꯡꯊꯗꯨꯅ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯀꯟꯕꯤꯅꯕ ꯃꯈꯣꯏꯅ ꯐꯤ ꯑꯃꯗ ꯃꯈꯣꯡꯗ ꯀꯨꯞꯁꯤꯟꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯐ꯭ꯔꯣꯗꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟꯅ ꯒꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯅꯕ ꯍꯣꯠꯅꯕꯗ ꯒꯣꯂꯝꯅ ꯌꯥꯟꯗꯨꯅ ꯆꯪꯍꯜꯂꯝꯗꯦ꯫ ꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ, ꯑꯗꯨꯅ ꯑꯩꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯄꯨꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯐ꯭ꯔꯣꯗꯣꯅ ꯇ꯭ꯔꯁ ꯇꯧꯕꯗꯒꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯒꯦꯟꯗꯣꯜꯐ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯀꯤꯡꯗꯝ ꯑꯣꯐ ꯔꯣꯍꯟ ꯌꯧꯔꯛꯇꯨꯅ ꯁꯨꯔꯌꯃꯣꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯀꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯔꯌꯃꯣꯟꯗꯒꯤ ꯒꯦꯟꯗꯣꯜꯐꯅ ꯍꯦꯟꯅ ꯄꯋꯥꯔ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯕꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯦꯔꯥꯒꯣꯟꯅ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯍꯥꯠꯀꯅꯨ, ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯁꯤ ꯁꯨꯔꯌꯃꯣꯟꯗ ꯄꯥꯎ ꯄꯤꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯒꯦꯟꯗꯣꯜꯐꯅ ꯃꯉꯣꯟꯗ ꯋꯥꯔ ꯇꯧꯅꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯤꯡ ꯑꯗꯨꯅ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯑꯋꯥꯕ ꯄꯤꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯁꯦꯇꯜ ꯇꯧꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯔꯥꯒꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯕꯨ ꯁꯦꯐ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯁꯤꯐ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯡ ꯑꯁꯤꯒꯤ ꯅꯤꯁꯅ ꯑꯦꯔꯥꯒꯣꯟꯗ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯔꯝꯃꯤ꯫ ꯑꯦꯔꯥꯒꯣꯟꯅ ꯁꯒꯣꯜ ꯑꯃ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯄꯤꯈꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯁꯒꯣꯜ ꯑꯁꯤ ꯋꯥꯔ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯤꯡ ꯑꯁꯤꯒꯤ ꯅꯤꯁ ꯑꯁꯤꯒ ꯑꯦꯔꯥꯒꯣꯟꯒ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯁꯨꯔꯌꯃꯣꯟꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨ ꯁꯨꯔꯌꯃꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯀꯤꯡꯗꯝ ꯑꯣꯐ ꯔꯣꯍꯟꯒꯤ ꯄ꯭ꯂꯥꯟ ꯀꯔꯤꯅꯣ, ꯃꯈꯣꯏ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤ ꯍꯥꯏꯕ ꯄꯨꯝꯕ꯫ ꯃꯗꯨꯗ ꯁꯨꯔꯌꯃꯣꯟꯅ ꯃꯥꯒꯤ ꯑꯥꯔꯃꯤꯁꯤꯡꯗ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯐ꯭ꯔꯣꯗꯣ ꯒꯣꯂꯝꯒꯤ ꯍꯦꯜꯞ ꯇꯧꯕ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯐ꯭ꯔꯣꯗꯣꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯒꯣꯂꯝ ꯑꯁꯤ ꯔꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯦꯒ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯗꯨꯗ ꯐ꯭ꯔꯣꯗꯣꯅ ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯒꯣꯂꯝ ꯑꯁꯤ ꯐ꯭ꯔꯣꯗꯣꯒꯤ ꯍꯟꯗꯛꯇꯒꯤ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯂꯛꯑꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯐ꯭ꯔꯣꯗꯣꯒꯤ ꯁꯔꯚꯦꯟ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯗꯤꯁꯥꯏꯗ ꯇꯧꯔꯝꯃꯤ꯫ ꯅꯦꯛꯁ ꯗꯦꯗ ꯃꯈꯣꯏ ꯆꯠꯅ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯑꯥꯔꯃꯤ ꯃꯌꯥꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯀꯥꯡꯕꯨ ꯑꯁꯤ ꯃꯈꯣꯏꯅ ꯋꯥꯔ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫
ꯃꯇꯝ ꯑꯗꯨꯗ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯀ꯭ꯔꯦꯆꯔꯁꯤꯡꯅꯤ꯫ ꯃꯈꯣꯏ ꯑꯁꯤ ꯕꯣꯔꯣꯃꯤꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯏꯁꯤꯗꯨꯔꯅ ꯂꯤꯗ ꯇꯧꯔꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯁꯨ ꯃꯐꯝꯗꯨꯒ ꯌꯥꯝꯅ ꯅꯛꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯂꯥꯟꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯈꯣꯏꯕꯨ ꯕꯣꯔꯣꯃꯤꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯦꯔꯥꯒꯣꯟꯗ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯡꯗꯝꯒꯤ ꯅꯤꯁ ꯑꯗꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯦꯚ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯥꯏꯠ ꯃꯔꯛ ꯑꯁꯤꯗ ꯑꯦꯔꯥꯒꯣꯟꯕꯨ ꯑꯥꯔꯃꯤ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯁꯥ ꯑꯃꯒ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯦꯔꯥꯒꯣꯟꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯨꯟꯗꯨꯅ ꯑꯗꯨꯒ ꯁꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯑꯦꯔꯥꯒꯣꯟ ꯑꯗꯨ ꯆꯤꯡ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯐꯥꯏꯠ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯦꯔꯥꯒꯣꯟ ꯑꯗꯨꯕꯨ ꯊꯤꯔꯛꯂꯝꯃꯤ, ꯃꯗꯨꯗ ꯑꯥꯔꯃꯤ ꯑꯃꯒꯤ ꯃꯈꯨꯠꯇ ꯉꯁꯥꯏ ꯑꯔꯕꯦꯟꯅ ꯄꯤꯈꯤꯕ ꯅꯦꯛꯂꯦꯁ ꯑꯗꯨ ꯐꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯑꯦꯔꯥꯒꯣꯟ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯗꯅ ꯍꯣꯕꯤꯠ ꯑꯅꯤ ꯑꯗꯨ ꯑꯍꯤꯡꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯑꯥꯏꯁꯦꯟꯒꯥꯔꯗ ꯌꯧꯔꯛꯂꯝꯃꯤ, ꯃꯗꯨꯗ ꯃꯈꯣꯏꯅ ꯁꯦꯔꯥꯃꯣꯟ ꯑꯃꯗꯤ ꯗꯥꯔꯛ ꯂꯣꯔꯗ ꯀꯥꯡꯕꯨꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯎꯕ ꯐꯪꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯦꯔꯥꯒꯣꯟꯕꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯊꯤꯔꯛꯇꯨꯅ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯐꯪꯂꯝꯃꯤ, ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯑꯔꯕꯦꯟꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯍꯥꯛ ꯑꯁꯤ ꯑꯦꯔꯥꯒꯣꯟꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯊꯦꯝꯂꯝꯃꯤ ꯑꯦꯔꯥꯒꯣꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯅ, ꯃꯤꯗꯜ ꯑꯥꯔꯊꯇ ꯂꯩꯔꯒꯗꯤ ꯍ꯭ꯌꯨꯃꯦꯟꯒꯤ ꯆꯍꯤ ꯑꯁꯤ ꯌꯥꯝꯅ ꯍꯤꯡꯗꯦ, ꯑꯗꯨꯅ ꯍꯌꯦꯡ ꯃꯥꯅ ꯁꯤꯈ꯭ꯔꯕꯗꯤ ꯅꯪ ꯃꯊꯟꯗ ꯉꯥꯏꯍꯧꯒꯅꯤ ꯍꯥꯏꯅ꯫ ꯃꯗꯨꯗ ꯑꯦꯔꯥꯒꯣꯟꯅꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯋꯥꯏꯠ ꯋꯤꯖꯥꯔꯗꯁꯤꯡ ꯑꯗꯨꯅꯁꯨ ꯍ꯭ꯌꯨꯃꯦꯟꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯔꯦꯗꯤ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯐ꯭ꯔꯣꯗꯣꯒꯤ ꯁ꯭ꯇꯔꯦꯡ ꯑꯁꯤ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯁꯤꯡ ꯁꯨꯝ ꯌꯥꯝꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯍ꯭ꯌꯨꯃꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯖꯥꯠ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯄꯨꯡꯃꯨꯠ ꯃꯨꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯣꯝꯗ ꯃꯤꯗꯜ ꯑꯥꯔꯊꯄꯨꯁꯨ ꯃꯈꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯔꯕꯦꯟꯒꯤ ꯐꯥꯗꯔꯅꯁꯨ ꯑꯥꯔꯃꯤ ꯑꯃ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯏꯁꯤꯜꯗꯨꯔꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯏꯁꯤꯜꯗꯨꯔ ꯍꯥꯏꯕꯔꯣ? ꯃꯍꯥꯛꯅ ꯈꯪꯉꯤ ꯑꯗꯨꯗꯤ ꯐ꯭ꯔꯣꯗꯣꯁꯤ ꯕꯣꯔꯣꯃꯤꯔꯒꯤ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯕ꯫ ꯏꯁꯤꯜꯗꯨꯔꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯗꯦ, ꯕꯣꯔꯣꯃꯤꯔꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯤꯜꯗꯨꯔꯅ ꯒꯣꯂꯝꯕꯨ ꯐꯥꯔꯝꯃꯤ, ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯔꯤꯡ ꯑꯁꯤ ꯐ꯭ꯔꯣꯗꯣꯒꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯕ꯫ ꯃꯗꯨꯗ ꯃꯥꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯑꯆꯨꯝꯕ ꯎꯠꯅꯅꯕ ꯁꯨꯞꯅꯇꯒꯤ ꯃꯁꯤ ꯂꯝꯕꯤ ꯑꯁꯤꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐ꯭ꯔꯣꯗꯣꯕꯨ ꯃꯥꯒ ꯆꯠꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯦꯔꯥꯒꯣꯟꯅ ꯂꯝꯕꯤꯗ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯑꯥꯔꯃꯤꯁꯤꯡ ꯂꯥꯛꯄꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯔꯝꯃꯤ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯝꯃꯤ, 10,000ꯃꯨꯛ ꯁꯨꯏ ꯍꯥꯏꯗꯨꯅ꯫ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ ꯍ꯭ꯌꯨꯃꯦꯟꯁꯤꯡꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯄꯅꯤ꯫ ꯀꯤꯡ ꯑꯗꯨ ꯋꯥꯔ ꯇꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯃꯥꯒꯤꯗꯤ ꯂꯥꯟꯃꯤꯁꯨ ꯌꯥꯝꯂꯝꯗꯦ, ꯑꯗꯨꯅ ꯀꯤꯡ ꯑꯗꯨꯅ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯗ ꯐꯥꯏꯠ ꯇꯧꯅꯕ ꯔꯦꯗꯤ ꯑꯣꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯤꯚꯤꯡ ꯇ꯭ꯔꯤꯁꯤꯡ ꯑꯗꯨꯁꯨ ꯑꯥꯏꯁꯦꯟꯒꯥꯔꯗꯇ ꯑꯦꯇꯦꯛ ꯇꯧꯅꯕ ꯗꯤꯁꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯔꯣꯍꯟ ꯀꯤꯡꯗꯝꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯤꯕ ꯐꯥꯎꯅꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯄꯥꯝꯂꯕꯁꯨ ꯄꯥꯝꯅ ꯂꯥꯟ ꯑꯁꯤ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯔꯥꯒꯣꯟꯅꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯔꯦꯗꯤ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯦꯜꯐ ꯀꯥꯡꯕꯨ ꯑꯗꯨꯅꯁꯨ ꯃꯈꯣꯏꯕꯨ ꯍꯦꯜꯞ ꯇꯧꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯧꯔꯛꯇꯨꯅ ꯋꯥꯔ ꯑꯁꯤ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯤꯡꯗꯝ ꯑꯗꯨꯒꯤ ꯋꯥꯜꯁꯤꯡ ꯑꯗꯨꯁꯨ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ, ꯃꯗꯨꯗ ꯑꯦꯔꯥꯒꯣꯟꯁꯨ ꯁꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯥꯔꯛ ꯂꯣꯔꯗꯀꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯗꯨꯅ ꯋꯥꯔ ꯑꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯦꯜꯐ ꯀꯥꯡꯕꯨ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯈꯣꯏꯗ ꯐꯥꯏꯠ ꯇꯧꯕ ꯍꯧꯔꯣ ꯍꯥꯏꯗꯨꯅ꯫ ꯐꯥꯏꯠ ꯑꯗꯨ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯦꯜꯐ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯍ꯭ꯌꯨꯃꯦꯟ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅꯁꯨ ꯒꯦꯠꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅ ꯂꯣꯟꯗꯨꯅ ꯃꯈꯣꯏꯕꯨ ꯆꯪꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯏꯁꯤꯜꯗꯨꯔꯅ ꯐ꯭ꯔꯣꯗꯣꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ, ꯃꯗꯨꯗ ꯋꯥꯔ ꯇꯧꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯤꯕꯗꯨ ꯎꯕꯗ ꯐ꯭ꯔꯣꯗꯣꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯤ ꯊꯥꯗꯣꯛꯑꯣ, ꯑꯩꯕꯨ ꯃꯥꯎꯟꯇꯦꯟ ꯑꯗꯨꯗ ꯆꯠꯇꯨꯅ ꯔꯤꯡ ꯑꯁꯤ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯅꯕ꯫ ꯃꯗꯨꯗ ꯏꯁꯤꯜꯗꯨꯔꯅ ꯌꯥꯔꯝꯗꯦ, ꯑꯗꯨꯒ ꯒꯥꯔꯗꯜꯁꯨ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯤꯡ ꯄꯨꯗꯨꯅ ꯔꯣꯍꯟ ꯀꯤꯡꯗꯝꯒꯤ ꯍꯦꯜꯞ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯂꯤꯚꯤꯡ ꯇ꯭ꯔꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯥꯛꯇꯨꯅ ꯁꯨꯔꯤꯌꯥꯃꯣꯟꯗ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯐ꯭ꯔꯣꯗꯣꯗ ꯑꯃꯨꯛ ꯎꯠꯂꯛꯑꯦ, ꯃꯍꯥꯛꯅ ꯗ꯭ꯔꯥꯒꯣꯟ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯚꯨꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯔꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯔꯤꯡ ꯑꯗꯨ ꯁꯤꯖꯤꯟꯒꯦ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯀꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯏꯁꯤꯜꯗꯨꯔꯅ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯕꯨ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯗꯒꯤ ꯀꯟꯕꯤꯔꯝꯃꯤ꯫
ꯁꯣꯝꯗꯁꯨ ꯀꯤꯡ ꯑꯗꯨꯅ ꯋꯥꯔ ꯑꯗꯨ ꯉꯝꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯤꯗꯨꯔꯅꯁꯨ ꯔꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯐ꯭ꯔꯣꯗꯣꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯕ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯂꯝꯕꯤꯁꯨ ꯇꯥꯛꯄꯤꯔꯛꯏ ꯀꯔꯣꯝꯗ ꯆꯠꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯣꯗꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯃꯗꯤ ꯒꯣꯂꯝ ꯃꯈꯣꯏ ꯑꯍꯨꯝ ꯔꯤꯡ ꯑꯗꯨꯕꯨ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯄꯥꯝꯕ ꯐꯤꯂꯝ ꯂꯩꯔꯒꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫